lunch lere nga marum thong ba nga ga thanging amin pa jawe gerunga sa thoki ge di khujin ga thok piram ge abe ma se abe ma bye bye horen thengna ji ka mara moida abe ma de bye bye tholak tore abe ma je tới dùng quá mà không chỉ là lại chỉnh thôi đấy dùng tôi tới dùng chỉnh thôi đấy dùng mama bye bye mama chị papa ra bye bye tôi rồi chị bye bye yeah rất phải thank you I really need it like cái phần mới thôn làm này mission đã sắp bạ thì đã cặp với mission đã Finally, hida ka pa ithole ado keno free chu mo indi le ren hida khudang do salong takara ka ya no ren ke gumi inga adi na ma ju sale moji phauta di aina covid katring ai covid ki vaccine katring ai gi ai ngon da phau ba feeling anam bai share do gre ai hojik tholak pa ji kitang sha ji ko pakhat phum di phau e cái Bakalino ji maram je ai ne sai ha de do me am ne remember am san do khiu do adu du no oi do ngale atop pa thoi do podi ki su pakhat ngai lai ta bani ba adu myun kha chong e adu ji kap gi process to mo joi me am du la ge lai bra na tra ga lu bra kamai to wi ha do me am ju dum khang na bo kap tri bo me am ju aka ha na kap bo me am ji loi khang am ni ba kap tri me am ju khang na ba adu ga kap ma tung gi experience we dum hapala ke aina ka pachat to je rims ta lei hai aku ka pui hai adu de ni na sang du je rims get yaw re mil de song su men gale hai ya yeng ma ji adu ga si gi se atop rims ki akoi gi casualty ga lei ba dom de na te hai ba tongana covid ki na tongana tham me hai ba si de straight thor ga ka sida ham ba le rak le ho re sina ta ba ani su ba le rak ta hai rim sanung ga sang do ti kui re hai si gi sta male ani su le rak ana hai ne ko hang na sai da covid ki vaccine ka pham du bo si thogen de ra yo re Sida ni sang ri to mana ke no Cowin aduga register to ge hadis da cowin.government.in hai je asida register to do keep hands off the plants I don't know si jo ja adi mi thok na ja mani asi ai video number ai ko no yaw sak yaw da bi da ina to ise dum video number ya bra aina sum da yai ko right da Sang bea. Oh. Satu mea gitu kan ada tak kayak ini saya kata orang. Sirana. Ini ada dua. Oh, ini ada. Sudah apa manung da di sange ado registration ke ka tau da vida la pani na mo poi registration tauri or go maning da ka form ke ka le re or siriums ki je dum yam phasana moi ke ni ngai ba du zna so pricing do lab lam than le ba ado me am kapining ba le ga dum lak pa re se da free da ni yam chi chui ji ai vaccine ka pai da ये साइड हो गया तो ले फास्ट सेकंड फर्स्ट ने एलर्जी को काम एलर्जी जे होय के ले खनाव गुम का दा उफुन गुम चंगा गा दी एलर्जी तो हुजी हुजी दी ले खनाव खितंग दी नाय दो एलर्जी दी नते सिदे निनी गुम दी सुरे दो हुजी दी फरे चादे इसिंग इंग थकपा अदे तुम्बदा फेन थारगा खनाव येतबा दुमबदा तवे नते नादे केबा सिगिसे मियन जोगी
ꯍꯥ ꯂꯦꯐ ꯁꯥꯏꯗꯇ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯂꯝꯕꯤ ꯂꯥꯛꯄꯁꯤꯗ ꯑꯩ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯋꯦ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯁꯤꯗ ꯆꯤꯛꯄ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯥ ꯆꯤꯛꯄꯗꯤ ꯅꯠꯇꯕ ꯑꯩ ꯒꯥꯔꯤꯗ ꯑꯦꯁꯤ ꯊꯥꯔꯛꯄꯩꯔꯥ ꯈꯪꯗꯦ ꯈꯔ ꯆꯤꯛꯂꯤ ꯆꯤꯛꯂꯤꯗꯤ ꯇꯧꯋꯦꯕ ꯇꯧꯋꯦ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯇꯧꯋꯦ ꯍꯦꯛꯇ ꯌꯥꯝ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕꯗꯤ ꯅꯠꯇꯦꯕ Right at the moment, throat pain labor. ꯂꯩꯇꯦ ꯍꯣꯏ ꯍꯣꯏ 650 ko. Lausilo. Ngasi nadrasu hayang narap pa yay. Noy ba yade? Just 10 seconds ko. May nana mo. Random malay ba? Observation room. Kay sida sila. Som side ta kapane. Aji observation gi leiri du tu. Phambam ji gap aina sa have gap embo. Atu jana gap leiba. Aga makoina ji hair ko jengonda. Kap la ko kanda haksang ji pra aina sai manam na hairi have adu mo haire. Haksang ho kan yam nungai na leibum timing do adu da kapona ai pakhat pe di ai bi khara pakhat le ma sai kapam dai da. Hꯧꯖꯤꯛ ꯀꯥꯞꯈ꯭ꯔꯦ ꯀꯩꯝ ꯇꯧꯗꯦ ꯑꯗꯣ ꯄꯨꯡꯈꯥꯏ ꯑꯃ ꯑꯣꯕꯖꯔꯕꯦꯁꯟꯗ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯇꯧꯔꯒꯗꯤ ꯄꯦꯔꯥꯁꯤꯇꯥꯃꯣꯜ 650 ꯑꯃ ꯑꯩꯈꯣꯏꯅ ꯆꯥꯎ ꯍꯥꯏ ꯍꯧꯖꯤꯛ ꯉꯥꯏꯒꯤꯁꯦ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯀꯥꯞꯈꯤꯕꯗꯩ ꯊꯤꯟꯖꯟꯕꯐꯥꯎꯗ ꯈꯪꯍꯧꯗꯦꯕꯀꯣ ꯑꯗꯨꯒ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄꯨꯡꯈꯥꯏ ꯑꯃꯁꯤꯗ ꯃꯣꯏꯅ ꯑꯣꯕꯖꯔꯕꯦꯁꯟ ꯍꯥꯏꯁꯦ ꯀꯩ ꯌꯦꯡꯉꯤꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯑꯗꯨꯏꯗꯤ ꯃꯣꯏ ꯀꯣꯛ ꯉꯥꯎꯕꯒꯨꯝꯕ ꯇꯧꯕ ꯌꯦꯡꯗꯣꯏꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯥꯔꯦ ꯐꯥꯔꯕ ꯑꯩꯅ ꯀꯥꯞꯈꯤꯕꯗꯨꯗꯒꯤ ꯃꯤꯅꯤꯠ 5 ꯐꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯃꯤꯅꯤꯠ ꯌꯥꯝ ꯆꯣꯡꯉꯦ ꯑꯩ ꯄꯥꯈꯠꯄꯩꯔꯥ ꯈꯪꯗꯦꯕ ꯑꯗꯣ ꯈꯨꯠꯁꯦ ꯍꯨꯃꯥꯡ ꯕꯤꯔꯤ ꯀꯥꯡꯉꯦ ꯏꯁꯥ ꯁꯥꯒꯠꯄꯗꯤ ꯅꯠꯇꯦꯕ ꯄꯥꯏꯔ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯦꯕ ꯈꯨꯠꯁꯦ ꯑꯦꯛꯖꯥꯝ ꯆꯪꯉꯝꯗꯥꯏꯗꯒ ꯑꯦꯛꯖꯥꯝ ꯏꯔꯝꯗꯥꯏꯗ ꯈꯨꯠꯁꯦ ꯍꯨꯃꯥꯡ ꯆꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯧꯖꯤꯛ ꯃꯤꯅꯤꯠ 35 ꯐꯥꯖꯤꯜꯂꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯥꯞꯄꯒ ꯂꯩꯅꯔꯤ ꯁꯤꯗꯩꯗ ꯃꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯀꯥꯞꯅꯩꯌꯦꯕꯀꯣ ꯑꯗꯣ ꯀꯥꯞꯇ꯭ꯔꯤꯕ ꯃꯌꯥꯝ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯝ ꯀꯥꯞꯄꯣ ꯀꯥꯞꯄꯝꯗꯥꯏꯗ ꯑꯩ ꯄꯥꯈꯠꯂꯦ ꯀꯥꯞꯄ ꯀꯥꯟꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯝ ꯇꯧꯗꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ 25 ꯐꯥꯔꯦ ꯑꯩꯅ ꯂꯩꯁꯦ ꯑꯗꯣ ꯈꯤꯇꯪ ꯁꯤꯗꯩꯁꯤꯗ ꯁꯥꯔꯤ ꯇꯧꯕ꯭ꯔꯥ ꯀꯥꯞꯈꯤꯕ ꯃꯄꯥꯁꯤꯗ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯤꯅꯤꯠ 30 ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯑꯣꯕꯖꯔꯕꯦꯁꯟ ꯔꯨꯝꯁꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯁꯦ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯎꯔꯒꯗꯤ ꯄꯦꯔꯥꯁꯤꯇꯥꯃꯣꯜ 650 ꯆꯥꯎ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯈꯥꯗ ꯎꯠꯂꯛꯈꯤꯒꯦ ꯑꯗꯨ ꯉꯁꯥꯏꯁꯦ ꯅꯤꯗꯜ ꯊꯤꯟꯈꯤꯕꯗꯣ ꯊꯤꯜꯂꯦꯕ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯑꯩꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯕ ꯆꯤꯡꯂꯦꯝꯕꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯍꯥꯟꯅ ꯎꯠꯄꯀꯣ ꯑꯗꯣ ꯃꯥꯗꯤ ꯅꯤꯗꯜꯗꯣ ꯇꯜꯂꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯅ ꯀꯥꯞꯄꯤꯅꯤꯅꯀꯣ ꯊꯤꯟꯈꯤꯕꯗꯣ ꯑꯩ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯇꯨꯝꯅꯒ ꯊꯤꯟꯕꯩ ꯅꯥꯏꯗꯅ ꯑꯗꯣ ꯅꯥꯕꯕꯨ ꯀꯩꯝ ꯐꯥꯎꯍꯧꯗꯦ ꯍꯥꯏꯕ ꯀꯥꯞꯄ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯦ ꯄꯨꯡꯈꯥꯏ ꯑꯃ ꯃꯣꯏꯅ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯂꯩꯔꯨꯔꯦ ꯄꯨꯡꯈꯥꯏ ꯑꯃꯗꯨꯗ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩꯒꯨꯝꯕ ꯐꯤꯚꯔꯒꯨꯝꯕ ꯂꯥꯛꯄꯒꯤ ꯇꯦꯟꯗꯦꯟꯁꯤ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯦꯔꯥꯁꯤꯇꯥꯃꯣꯜ 650ꯗꯣ ꯆꯥꯎ ꯍꯥꯏ ꯑꯗꯨꯒ ꯐꯤꯚꯔꯒꯨꯝꯕ ꯇꯧꯗꯕ ꯀꯩꯁꯨꯝꯇ ꯇꯧꯗꯕ ꯑꯣꯏꯔꯒꯗꯤ ꯆꯥꯁꯟꯒꯅꯣ ꯍꯥꯏ ꯑꯗꯨꯅ ꯍꯜꯂꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯒꯅꯣ ꯍꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯈꯠꯂꯤꯗꯣ ꯑꯩ ꯃꯤꯍꯨꯟ ꯌꯥꯝ ꯆꯣꯡꯉꯦꯕ ꯀꯥꯞꯄ ꯂꯣꯏꯔꯀꯥꯟꯗ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯀꯩ ꯑꯣꯏꯔꯛꯀꯗꯒꯦ ꯑꯩ ꯈꯪꯗꯦꯗꯅ ꯑꯗꯨꯒꯤ ꯄꯥꯈꯠꯄ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯀꯥꯞꯄꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯃꯌꯥꯝ ꯀꯥꯞꯇ꯭ꯔꯤꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟꯒꯤ ꯑꯣꯏꯔꯒꯗꯤ ꯔꯤꯝꯁ ꯅꯛꯄ ꯑꯣꯏꯔꯒꯗꯤ ꯔꯤꯝꯁꯀꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯀꯥꯞꯄꯣ ꯁꯤꯁꯤꯅ
ꯀꯩꯅꯣ ꯇꯧꯋꯦꯕ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯌꯥꯝ ꯅꯥꯟꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯇꯩꯗꯤ ꯑꯩ ꯎꯗ꯭ꯔꯤꯀꯣ ꯑꯗꯨ ꯃꯈꯣꯏꯒꯤꯗꯨꯗꯤ ꯌꯥꯝ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯇꯧꯍꯧꯋꯦꯕ ꯑꯗꯨꯗꯤ ꯌꯨꯝ ꯍꯜꯂꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯃꯥꯟꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯤꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯍꯟꯕꯤꯔꯣ ꯑꯩꯅ ꯄꯥꯈꯠꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯥꯁꯨ ꯃꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯤ ꯀꯥꯞꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯀꯥꯞꯄ ꯀꯥꯟꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯀꯩ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯕꯥꯏ ꯕꯥꯏ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯔꯣꯏꯕꯤ ꯊꯣꯛꯄꯅꯤ ꯉꯁꯤ ꯈꯣꯏꯌꯥꯊꯣꯡ ꯃꯄꯥ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯒꯥꯔꯤ ꯂꯦꯡꯗ꯭ꯔꯦꯕ